ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯅ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯕꯒꯨꯝ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯟꯅꯕꯁꯤꯡꯁꯨ ꯍꯦꯛꯇ ꯄꯨꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ꯫ ꯐꯠꯇ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯑꯐꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯒꯦ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯍꯥꯏꯕꯁꯤꯁꯨ ꯃꯍꯧꯁꯥꯅꯤ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯁꯤꯜꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕꯗꯤ ꯏꯁꯣꯔ ꯃꯍꯥꯛꯇ ꯍꯦꯛꯇ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯃꯇꯝꯗꯅꯤ ꯀꯩꯊꯦꯜ ꯇꯥꯕꯤ ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡ ꯑꯍꯨꯝꯗꯨ ꯀꯩꯊꯦꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯑꯁ, ꯉꯁꯤꯁꯤꯕꯨ ꯀꯝꯗꯧꯒꯗꯣꯏꯖꯥꯠꯅꯣ? ꯉꯁꯤꯗꯤꯅꯦ ꯁꯦꯜ ꯈꯔ ꯌꯥꯝ ꯇꯥꯟꯗꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯐꯤ ꯂꯩꯕꯤꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯑꯩ ꯌꯨꯝꯗ ꯍꯦꯛ ꯍꯟꯖꯤꯟꯕꯒꯅꯦ ꯂꯥꯛꯂꯛꯇꯧꯔꯤꯅꯤ." ꯁꯨꯅꯤꯇꯥꯅ "ꯑꯩꯁꯨꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯃꯤꯁꯤ ꯏꯂꯥꯛ ꯂꯥꯛꯇꯕꯒꯨꯝ ꯇꯧꯕꯁꯤꯗ ꯉꯥꯎꯔꯕꯅꯦ꯫ ꯑꯇꯩ ꯃꯇꯝ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯇꯥꯟꯒꯗꯕ ꯁꯦꯜꯅꯣ." ꯃꯦꯝꯆꯥꯅ "ꯑꯁ, ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯃꯊꯣꯡ ꯆꯥꯗꯕ ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯤ ꯁꯦꯝꯗꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯍꯦꯛ ꯊꯨꯡꯗꯕꯗ ꯑꯩꯈꯣꯏꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯃꯊꯣꯡ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤ." ꯊꯣꯏꯕꯤꯅ "ꯍꯣꯏꯅꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤ ꯎꯕꯤꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯗꯣ ꯏꯆꯦ ꯁꯨꯅꯤꯇꯥ, ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯥꯅꯤꯗꯣ ꯍꯥꯏꯅ ꯐꯟꯗꯨꯝ ꯆꯥꯎꯔꯝꯂꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯅꯤꯅ ꯀꯩꯗꯧꯔꯨꯅꯤ? ꯆꯥꯎꯅꯕ ꯌꯣꯛꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯄꯥꯜꯂꯒꯦꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯇꯧꯕꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯅꯗꯤ ꯆꯥꯎꯔꯦ ꯑꯩꯒꯤ ꯏꯆꯥꯗꯣ, ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤꯁꯨ ꯃꯥꯒꯤ ꯑꯁꯥꯗꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯏꯄꯨꯔꯣꯏꯕꯗꯧꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤꯅ ꯏꯆꯥꯁꯤ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯆꯞ ꯆꯥꯅ ꯐꯥꯔꯛꯂꯒ ꯃꯁꯥꯒꯤ ꯀꯔꯤꯅꯣꯃ ꯇꯧꯖꯔꯒ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯍꯧꯔꯕꯗꯤ ꯑꯩ ꯑꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯒꯗꯕꯅꯤ." ꯃꯦꯝꯆꯥꯅ "ꯁꯨꯅꯤꯇꯥ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯤ ꯇꯁꯦꯡꯅ ꯅꯄꯨꯔꯣꯏꯕ ꯂꯩꯇꯕꯗꯨꯅ ꯍꯦꯟꯗꯨꯝ ꯐꯥꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯀꯥꯏꯅꯔꯒ ꯂꯩ, ꯃꯥꯒ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯅꯤꯔꯝꯗꯥꯏ ꯃꯥꯒꯤ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯍꯦꯛꯇꯅꯦ ꯏꯅꯥꯛꯁꯦ ꯆꯦꯜꯂꯛꯂꯒ ꯁꯦꯜ ꯄꯤꯌꯨ, ꯄꯤꯗ꯭ꯔꯕꯗꯤ ꯐꯨꯒꯅꯤꯗꯅ ꯀꯤꯍꯜꯂꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯄꯥꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯔꯨꯔꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯣꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯇꯥꯕꯅꯤ." ꯊꯣꯏꯕꯤꯅ "ꯃꯥꯅꯤ, ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯐꯪꯂꯨꯅꯤ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯒꯤ ꯊꯕꯛꯀ ꯁꯨꯕ ꯌꯥꯎꯖꯒꯦꯅ ꯊꯤꯔꯨꯕꯗ ꯊꯕꯛ ꯑꯃꯐꯥꯎ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯐꯪꯂꯕꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯗꯤ ꯅꯨꯄꯥꯁꯤꯡꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ." ꯁꯨꯅꯤꯇꯥꯅ "ꯑꯗꯨꯅꯦ ꯏꯕꯦꯝ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯊꯣꯛꯅꯗꯨꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯃꯇꯝ ꯌꯧꯔ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯨ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯁꯤꯡꯗꯨ ꯁꯨꯞꯅ ꯃꯌꯨꯝꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯂꯦꯝꯕꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." "ꯍꯣꯏ ꯏꯃꯥ." "ꯌꯦꯡꯉꯣꯏ, ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ, ꯁꯥꯡꯉꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯑꯗꯨꯝ ꯌꯣꯛꯇꯅ ꯊꯥꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯒꯅꯤ? ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯪ ꯅꯊꯟꯇ ꯀꯃꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯅꯪꯒꯤ ꯄꯥꯕ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯦ ꯏꯁꯥꯅ ꯈꯔ ꯌꯦꯡꯁꯤꯜꯂꯕꯗꯤ ꯏꯃꯥꯁꯨ ꯈꯔꯗꯤ ꯋꯥꯕꯁꯦ ꯐꯒꯗꯕꯅꯤ꯫ ꯅꯪꯅ ꯁꯨꯝ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯨꯔꯨ ꯂꯩꯔꯒ ꯑꯌꯨꯛꯀꯤ ꯆꯥꯛ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯈꯔ ꯆꯥꯗꯨ ꯂꯩꯕꯁꯤꯅꯗꯤ ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯏꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯪ ꯅꯊꯟꯇꯅ ꯀꯃꯥꯏꯅ ꯁꯦꯟꯅꯍꯧꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅꯅꯦ ꯅꯪ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ?" "ꯑꯁ ꯏꯃꯥ,
ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯇꯜꯂꯦ ꯍꯩꯃ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯉꯥꯛꯇꯅꯤꯅꯦ ꯅꯪꯅ ꯂꯣꯏꯅ ꯁꯦꯟꯅꯍꯧꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯂꯣꯏꯅ ꯁꯦꯟꯅꯔꯤꯗꯅ ꯀꯅꯥꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯕꯛ ꯂꯧ ꯆꯠꯄ ꯏꯪꯈꯣꯜ ꯀꯣꯏꯕ ꯏꯃꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯥꯎꯔꯦ ꯅꯄꯥꯡꯒꯜ ꯀꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯔꯕꯗꯤ ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ర ꯃꯇꯝꯗꯁꯨ ꯏꯃꯥꯁꯦ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤꯅꯗꯤ ꯏꯃꯥ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤꯅꯦ ꯑꯁ ꯀꯩꯅꯣ ꯏꯃꯥꯅ ꯁꯤꯕ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯖꯕ ꯁꯤꯕꯁꯨ ꯉꯥꯡꯉꯤ ꯁꯤꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯁꯤꯈ꯭ꯔꯒ ꯑꯩꯒꯤ ꯆꯥꯛ ꯀꯅꯥ ꯊꯣꯡꯕꯤꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯕ ꯂꯩꯃ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯥꯏꯕꯛꯇ ꯈꯨꯠꯇꯨꯝꯅ ꯁꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯂꯦꯝꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯝꯇ ꯈꯪꯗꯦ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯈꯔ ꯆꯥꯕ ꯈꯔ ꯇꯨꯝꯕ ꯁꯤꯅꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯑꯋꯥꯕꯁꯨ ꯀꯔꯤꯝꯇ ꯎꯔꯝꯗꯦ ꯂꯦꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯪꯉꯤ ꯄꯪꯕꯗ ꯅꯠꯇꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯒꯤ ꯋꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯂꯩꯃ ꯃꯊꯥ ꯁꯥꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯄꯪꯕ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯤꯅꯕꯤꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯨꯝ ꯃꯆꯥ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯂꯅꯤ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯏꯗ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯏꯁꯣꯔꯒ ꯄꯟꯗꯅ ꯑꯃꯨꯛ ꯇꯧꯔꯤꯕꯗꯨꯕꯣ ꯇꯥꯁꯨ ꯇꯥꯔꯝꯃꯣꯏꯗꯕꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯂꯣꯏꯁꯤꯜꯂꯨꯁꯤ ꯏꯃꯥ ꯂꯩꯃ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯕꯅꯤꯅ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯂꯝꯗꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯦꯕ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯒꯦꯀꯣ ꯂꯦꯝꯕ ꯍꯔꯥꯎꯅ ꯆꯥꯛ ꯊꯤꯔꯛꯄ ꯉꯥꯏꯗꯨꯅ ꯆꯥꯛꯆꯥ ꯐꯤꯗꯥꯗꯨꯗ ꯐꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯐꯝ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯍꯩ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯣꯛꯅꯔꯛꯂꯝꯃꯤ ꯁꯨꯅꯤꯇꯥꯅ ꯃꯦꯝꯆꯥ ꯊꯣꯏꯕꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯁꯦꯜ ꯈꯔ ꯄꯨꯁꯤꯟꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯆꯪꯕ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯒꯗꯧ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯉꯔꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯍꯥꯏꯕ ꯁꯦꯜ ꯄꯤꯗꯦꯗꯅ ꯑꯩꯉꯣꯟꯗꯅꯦ ꯑꯩꯕꯨ ꯐꯨꯒꯤꯕꯨ ꯇꯧꯏ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯑꯦ ꯁꯥꯡꯉꯦꯗꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯃꯈꯣꯏꯒꯤ ꯃꯄꯥꯜ ꯇꯥꯡꯗꯨ ꯂꯩꯕ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯍꯦꯛ ꯊꯨꯡꯗ꯭ꯔꯕꯗꯤ ꯃꯃꯥ ꯑꯩꯕꯨ ꯍꯥꯠꯇꯧꯒꯤ ꯇꯧꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯦꯝꯆꯥꯅ ꯏꯁ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁ ꯇꯜꯂꯦꯗ ꯑꯣꯏꯕ ꯅꯨꯄꯥ ꯄꯣꯛꯄꯁꯤꯅ ꯈꯤꯠ ꯍꯦꯜꯂꯦꯀꯣ ꯐꯔꯒꯗꯤ ꯌꯥꯝ ꯐꯕ ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯐꯠꯇꯦ ꯃꯈꯣꯏꯁꯦ ꯊꯣꯏꯕꯤꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄꯅꯤꯅ ꯑꯗꯨꯃꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯔꯣꯏꯅꯦ ꯏꯆꯦ ꯁꯨꯅꯤꯇꯥ ꯏꯇꯩꯗꯣ ꯃꯁꯤꯡ ꯃꯁꯣꯟ ꯑꯃ ꯇꯧꯕꯗꯥꯏꯅꯦ ꯑꯗꯨꯅ ꯃꯄꯥ ꯂꯧꯔꯤ ꯑꯣꯏꯔꯤꯅꯤ ꯃꯦꯝꯆꯥꯅ ꯍꯣꯏꯅꯦ ꯃꯄꯥ ꯂꯧꯔꯤ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯁ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯋꯥꯖꯔꯤꯕ ꯃꯈꯣꯏꯇꯕꯨꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯆꯪꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯗꯨꯕꯨ ꯏꯄꯥ ꯐꯠꯇꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯌꯣꯛꯏ ꯍꯥꯏꯕꯁꯤꯗꯪ ꯈꯪꯕꯤꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯒꯠꯂꯝꯒꯗꯕꯅꯤ ꯁꯨꯅꯤꯇꯥꯅ ꯑꯁ ꯌꯥꯔꯤꯁꯦ ꯐꯠꯇꯕ ꯏꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯔꯨꯗꯅ ꯀꯔꯤ ꯅꯨꯡꯉꯥꯏꯔꯨꯒꯕꯅꯣ ꯌꯨꯝꯗ ꯍꯦꯛ ꯆꯪꯕꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯁꯨꯝ ꯈꯟꯗꯣꯔꯛꯑꯦꯕ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯤꯅ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯕ ꯍꯤꯡꯅꯤꯡꯕ ꯐꯥꯎꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯉꯥꯎ ꯊꯤꯕ ꯃꯤ ꯉꯝꯕ ꯃꯈꯣꯏꯒ ꯇꯣꯏꯅ ꯄꯨꯟꯕ ꯈꯥꯕꯗꯨ ꯃꯆꯤꯟꯗ ꯀ꯭ꯋꯥ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯕ ꯑꯗꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯏꯆꯦ ꯈꯥꯕꯁꯤ ꯂꯥꯛꯏꯅꯦꯍꯦ ꯑꯁ ꯁꯣꯏꯗ꯭ꯔꯤ ꯉꯁꯤꯗꯤ ꯈꯔ ꯇꯧꯁꯤꯟꯅꯗꯕ ꯌꯥꯗꯦꯀꯣ ꯃꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜꯒꯤ ꯂꯩꯔꯦꯝꯕꯤ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯁꯨꯅꯤꯇꯥꯅ ꯑꯁ ꯍꯣꯏꯅꯦꯍꯦ ꯁꯤꯗꯤ ꯉꯁꯤꯗꯤ ꯁꯦꯜ ꯈꯔ ꯊꯣꯛꯂꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯃꯦꯝꯆꯥꯅ ꯑꯩ ꯍꯦꯛꯇ ꯀꯧꯁꯤꯜꯂꯒꯦꯀꯣ ꯏꯕꯨꯡꯉꯣ ꯈꯥꯕ ꯀꯨꯏꯔꯦꯗ ꯎꯗꯕ ꯅꯇꯩ ꯃꯈꯣꯏꯗꯤ ꯅꯪ ꯂꯥꯛꯇꯕꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ ꯉꯁꯤ ꯅꯪ ꯂꯥꯛꯄꯁꯤꯗꯤ ꯋꯥꯈꯜꯒꯁꯤ ꯅꯦ ꯍꯦꯛ ꯇꯥꯏꯗ ꯈꯥꯕ ꯁꯛ ꯍꯥꯎꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯏꯇꯩꯃ ꯅꯅꯥꯎ ꯂꯥꯛꯇꯕꯗ ꯏꯇꯩꯃ ꯈꯣꯏꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯋꯥꯠꯂꯕꯒꯦ ꯍꯦꯛ ꯇꯥꯌꯨꯅꯦ
ꯁꯤꯜ ꯋꯥꯠꯂꯕ꯭ꯔꯣ? ꯁꯤꯜ ꯀꯌꯥꯅꯣ? ꯈꯥꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯧ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎꯅ ꯃꯃꯤꯠꯀꯥꯗꯣ ꯂꯪꯊꯣꯛꯅꯔꯛꯇꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯍꯣꯏꯅꯦ, ꯑꯩꯈꯣꯏꯅ ꯋꯥꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯁꯤꯜꯒꯤ ꯅꯠꯇꯅ ꯍꯥ? ꯇꯥꯠꯀꯤ ꯏꯕꯨꯡꯉꯣ ꯈꯥꯕ, ꯅꯪ ꯂꯥꯛꯇꯕꯁꯦ ꯁꯤꯜꯒꯁꯦ ꯄꯥꯔꯦꯛ ꯇꯠꯄꯖꯥꯠꯅꯤ꯫ ꯀꯅꯥꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯁꯨꯅꯤꯇꯥꯅ ꯅꯇꯩꯃꯁꯤ ꯋꯥꯔꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯈꯔ ꯃꯇꯦꯡ ꯇꯧꯔꯝꯃꯨ ꯀꯩꯗꯧꯒꯦ? ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯤꯜꯒꯤ ꯋꯥꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝꯅ ꯏꯇꯩꯃꯣꯏꯗ ꯁꯦꯜ ꯈꯔ ꯑꯁꯨꯝ ꯄꯤꯔꯤꯕꯁꯦ, ꯏꯇꯩꯃ ꯈꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯅꯥꯎꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯄꯤꯁꯤꯟꯕꯤꯔꯛꯄꯒꯤꯅꯤꯀꯣ ꯑꯩꯅ ꯊꯥꯖꯔꯤꯕꯁꯤꯁꯨ꯫ ꯁꯨꯅꯤꯇꯥꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯨ ꯑꯗꯨꯃꯉꯥꯏ, ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯈꯥꯕꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯤꯔꯝꯃꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯐꯪꯂꯕꯗ ꯃꯧ ꯑꯍꯨꯝꯗꯨ ꯃꯁꯥꯗꯨ ꯊꯛꯀꯠꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯏꯁ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯖꯔꯦꯗ, ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯤꯗꯤ, ꯊꯃꯣꯏꯁꯤ ꯄꯨꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯑꯁ ꯏꯆꯦꯁꯤꯡ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯈꯥꯕꯁꯦ ꯃꯕꯨꯛ ꯃꯄꯥꯎꯒ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯒꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯊꯨꯡꯍꯜꯂꯦꯕ꯫ ꯃꯦꯝꯆꯥꯅ ꯑꯁꯤꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯨꯅ ꯈꯜꯂꯤꯕꯁꯦ? ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯄꯥꯜꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯃꯨꯛ ꯎꯅꯔꯁꯤ, ꯑꯗꯨꯒ ꯁꯦꯜꯁꯤꯡꯗꯣ ꯑꯃꯨꯛ ꯄꯤꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯁꯨꯅꯤꯇꯥꯅ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯏꯆꯦ, ꯑꯩꯈꯣই ꯍꯧꯖꯤꯛ ꯁꯦꯜꯗꯤ ꯐꯪꯂꯦ ꯍꯥꯏꯕꯕꯨ ꯁꯤꯕꯨ ꯀꯔꯝꯅ ꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯑꯁ ꯑꯩꯗꯤ ꯃꯊꯥ ꯑꯗꯨꯝ ꯁꯥꯏꯗ, ꯀꯣꯛꯀ ꯃꯝꯃꯦꯕ ꯇꯧꯔꯤꯁꯦ꯫ ꯃꯦꯝꯆꯥꯅ ꯍꯥꯏ ꯀꯔꯤꯒꯤ ꯃꯝꯗꯣꯏꯅꯣ, ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯒ ꯄꯟꯗꯨꯅꯅꯦ ꯀꯔꯤꯅꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯤ ꯅꯨꯄꯥ ꯑꯄꯪꯕ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯉꯩꯁꯤꯗꯤ ꯑꯩ ꯇꯧꯒꯦ ꯍꯦꯛꯇ꯫ ꯁꯨꯅꯤꯇꯥꯅ ꯍꯣꯏꯅꯦ, ꯍꯤꯡꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯁꯤ ꯂꯩꯔꯕꯅꯤꯅ ꯀꯔꯤꯅꯣ ꯎꯄꯥꯏ ꯇꯧꯗꯨꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯦꯝꯕ ꯉꯥꯌꯣꯟꯕꯤꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨ ꯄꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯤꯅ ꯎꯔꯝꯃꯤ꯫ ꯍꯩꯁ ꯂꯩꯔꯦ, ꯏꯆꯦꯁꯤꯡ ꯁꯦꯜ ꯂꯩꯔꯦ꯫ ꯁꯨꯅꯤꯇꯥꯅ ꯀꯔꯤꯅꯣ, ꯀꯗꯥꯏꯅꯣ, ꯀꯗꯣꯝꯗꯅꯣ? ꯊꯣꯏꯕꯤꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ, ꯇꯨ ꯑꯥꯗ ꯂꯩꯔꯦ꯫ ꯃꯦꯝꯆꯥꯅ ꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯣ? ꯃꯁꯛ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯄꯪꯇꯛ ꯇꯧꯕ ꯃꯤ ꯃꯥꯜꯂꯤ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗ ꯌꯥꯒꯗꯕ ꯃꯤꯗꯥꯅꯤ ꯃꯥꯜꯂꯤꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯃꯥꯅ ꯀꯩꯊꯦꯜꯁꯤꯗꯒꯤ ꯈꯔ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯁꯤꯜꯂꯒꯦ꯫ ꯁꯨꯅꯤꯇꯥꯅ ꯍꯣꯏ ꯇꯧꯁꯤꯜꯂꯣ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯖꯔꯣ, ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯦꯝꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯦꯝꯕ ꯉꯥꯌꯣꯟꯕꯤꯗꯒꯤ ꯁꯦꯜ ꯂꯧꯔꯗꯨꯅ ꯉꯥ ꯍꯥꯞꯂꯝꯕ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯊꯣꯏꯕꯤꯅ ꯇꯧꯁꯤꯟꯅꯔꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯕꯨꯡꯉꯣ, ꯅꯇꯩꯃꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ, ꯑꯩ ꯍꯥꯠꯈꯤꯕ ꯇꯥꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ꯫ ꯂꯦꯝꯕ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯑꯩꯕꯨ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯇꯥꯟꯅꯔꯛꯏ, ꯀꯔꯤ ꯃꯔꯝꯒꯤꯅꯣꯁꯨ ꯈꯪꯗꯦ, ꯃꯈꯣꯏꯅ ꯍꯥꯏꯕꯕꯨ ꯁꯦꯜ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏ꯫ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤꯒ ꯑꯩꯒꯗ ꯌꯨꯝꯗ ꯂꯩꯖꯕꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤ꯫ ꯂꯦꯝꯕ ꯏꯉꯛ ꯀꯔꯤꯕ? ꯑꯩꯕꯨ ꯀꯔꯝꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯂꯦꯝꯕ ꯏꯄꯪ ꯄꯪꯖꯩ, ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯃꯤ ꯈꯠꯅꯔꯨꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯀꯔꯝꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯨꯒꯅꯤ ꯍꯥꯏꯅ ꯂꯦꯝꯕꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯈꯪꯗꯦ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ, ꯎꯄꯥꯏ ꯑꯃꯇ ꯊꯤꯕꯤꯌꯣ, ꯃꯈꯣꯏꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯩꯗꯤ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯠꯇꯦ, ꯁꯦꯜꯕꯨ ꯀꯌꯥ ꯌꯥꯝꯕ ꯁꯦꯟꯐꯝ? ꯊꯣꯏꯕꯤ ꯌꯥꯔꯅꯤ ꯈꯜꯂꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯉꯥ ꯃꯣꯜ ꯑꯃꯃꯨꯛꯀꯤ ꯁꯦꯟꯐꯝꯃꯨꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯃꯗꯨ ꯄꯤꯔꯕꯗꯤ ꯃꯈꯣꯏ ꯍꯟꯈ꯭ꯔꯒꯅꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯀꯅꯤ, ꯅꯇꯩꯃꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯣ꯫ ꯑꯃꯨꯛꯇ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯏꯁꯣꯔꯅꯁꯨ ꯅꯪꯕꯨ ꯆꯟꯕꯤꯒꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ, ꯑꯗꯨꯒ ꯏꯇꯩꯃꯅ ꯁꯤꯡꯕ ꯉꯝꯕ ꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯁꯤꯡꯉꯁꯨ ꯁꯤꯡꯒꯦ꯫ ꯂꯦꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯂꯦꯝꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯍꯥꯛꯁꯨ ꯈꯪꯂꯤ, ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯇꯥꯟꯅꯔꯦ ꯍꯥꯏꯔꯤ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯂꯤꯕ ꯑꯅꯤꯁꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ꯫ ꯃꯦꯝꯆꯥꯅ ꯁꯥꯎꯅ ꯍꯩ ꯅꯨꯄꯤ ꯊꯣꯛꯂꯛꯎ ꯂꯥꯎ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯦꯜꯂꯤꯕꯗꯤ?
ꯅꯨꯄꯥꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯔꯒ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯒꯗꯕ ꯅꯠꯇꯦ ꯊꯣꯛꯂꯛꯎ ꯂꯥꯎ ꯁꯨꯅꯤꯇꯥꯅ ꯍꯩ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯅꯊꯣꯏ ꯃꯆꯥꯗꯣ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯧ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯌꯨꯝꯗꯒꯤ ꯅꯤꯡꯊꯤꯅ ꯃꯄꯥꯟ ꯊꯣꯛꯆꯗꯕ ꯂꯦꯝꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯧ ꯑꯍꯨꯝꯗꯨ ꯍꯦꯟꯅ ꯍꯤꯟꯐꯦꯡ ꯐꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯂꯩꯇꯦ ꯑꯩꯁꯤ ꯂꯩꯇꯦ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯍꯥꯛ ꯊꯅꯝꯂꯒ ꯑꯩ ꯀꯔꯝꯅ ꯁꯤꯒꯅꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯍꯤꯡꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯍꯧꯕ ꯑꯩ ꯈꯜꯂꯨꯕꯗ ꯁꯤꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥꯡꯗ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕ ꯃꯍꯥꯛꯇꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯦꯝꯕ ꯏꯇꯤꯡ ꯇꯤꯡꯅ ꯃꯌꯥꯝꯒꯤ ꯁꯦꯜꯗꯨ ꯑꯩ ꯄꯤꯖꯔꯝꯃꯒꯦ ꯅꯨꯄꯤꯁꯤꯕꯨ ꯑꯩ ꯀꯟꯅꯤꯡꯉꯤ ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨ ꯃꯤꯠꯆꯤ ꯈꯠꯅꯔꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯈꯤꯔꯝꯃꯤ ꯁꯨꯅꯤꯇꯥꯅ ꯍꯩ ꯅꯨꯄꯥ ꯅꯪꯅ ꯀꯌꯥꯝ ꯁꯦꯜ ꯄꯥꯏꯔꯗꯅ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕ ꯁꯦꯜꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯅꯪ ꯅꯨꯄꯤꯁꯦ ꯀꯔꯤ ꯑꯣꯏꯗꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯁꯦꯜꯗꯣ ꯏꯇꯩꯃ ꯅꯅꯥꯎ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤꯁꯤꯕꯨꯗꯤ ꯀꯟꯅꯤꯡꯉꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯍꯟꯅꯤꯡꯉꯤ ꯃꯆꯥꯅꯨꯄꯤꯁꯨ ꯊꯥꯛꯂꯤ ꯍꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯇꯩꯃꯈꯣꯏꯕꯨ ꯏꯇꯩꯃ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯥꯡꯐꯝ ꯊꯣꯛꯄ ꯃꯇꯦꯡꯗꯣ ꯑꯗꯨ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯅꯤ ꯃꯦꯝꯆꯥꯅ ꯀꯔꯤ ꯃꯥ ꯈꯛꯇꯔꯣ ꯃꯆꯥ ꯃꯁꯨ ꯂꯩꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯂꯩꯅꯦꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯁꯨꯅꯤꯇꯥꯅ ꯌꯥꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯅꯪꯒ ꯋꯥ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯁꯨ ꯌꯥꯝ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯁꯦꯜꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯄꯨꯈꯤꯕꯅꯤ ꯃꯇꯝ ꯆꯥꯅ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯁꯤꯡꯉꯛꯇꯕ ꯃꯤꯑꯣꯏꯕꯒꯤ ꯊꯥꯖꯕ ꯍꯥꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯥꯎꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯔꯦ ꯅꯪꯅ ꯄꯤꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯐꯪꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯃꯔꯨꯗꯤ ꯐꯅꯤ ꯑꯩ ꯄꯤꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯄꯪ ꯄꯪꯖꯕ ꯂꯦꯝꯕꯗꯨ ꯃꯍꯥꯛꯅ ꯌꯣꯜꯂꯛꯄ ꯉꯥ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯟꯅ ꯄꯤꯈꯤꯔꯝꯃꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯀꯗꯥꯏ ꯄꯤꯔꯛꯎ ꯁꯨꯅꯤꯇꯥꯅ ꯌꯥꯔꯦ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ ꯁꯦꯜꯁꯤ ꯅꯠꯇꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯩꯃ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯏꯇꯩꯃ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯍꯟꯖꯤꯟꯕꯤꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯉꯁꯤ ꯏꯄ꯭ꯋꯥꯒꯨꯝꯂꯕ ꯅꯪ ꯑꯃ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯏꯄ꯭ꯋꯥꯒꯤ ꯂꯃꯟ ꯇꯣꯟꯁꯤꯜꯂꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯇꯩꯃ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯥꯡꯕ ꯃꯇꯦꯡꯅꯤ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯦꯝꯕ ꯀꯧꯖꯩ ꯑꯗꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯍꯪꯖꯒꯦ ꯀꯝꯗꯧꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤ ꯄꯨꯔꯤꯕꯅꯣ ꯏꯇꯩꯃꯅ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯏꯄꯨꯔꯣꯏꯕ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯉꯥꯡ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯇꯩꯃꯁꯦ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯁꯣꯛꯆꯤꯜꯂꯨꯔꯤꯕꯅꯤ ꯑꯣ ꯑꯇꯣꯞꯄꯅꯤꯗ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯝꯕ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯜ ꯊꯣꯛꯂꯨꯗꯕꯅ ꯀꯔꯤꯝꯇ ꯈꯪꯗꯅ ꯂꯩꯔꯨꯔꯦ ꯑꯗꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯏꯇꯩꯃꯅ ꯅꯅꯥꯎꯒꯤ ꯁꯦꯜ ꯑꯃꯨꯛ ꯁꯤꯡꯕ ꯍꯥꯏꯅ ꯄꯟꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯗꯨꯗꯤ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯁꯦꯡꯕꯔꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯅꯪ ꯄꯨꯟꯁꯤꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯇꯨꯡꯗ ꯑꯋꯥꯕ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯅꯅꯥꯎꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯐꯅꯤ ꯏꯕꯨꯡ ꯅꯇꯩꯃꯒꯤ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯔꯣ ꯑꯩꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯃꯥ ꯏꯆꯥꯗꯗꯤ ꯑꯩꯒꯤ ꯃꯤꯡ ꯏꯇꯩꯃ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯤꯔꯣ ꯐꯪꯒꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯗꯤ ꯃꯈꯣꯏꯅ ꯈꯟꯖꯕ ꯊꯧꯔꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯁꯨꯅꯤꯇꯥ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯍꯨꯝ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯅꯤꯇꯥꯅ ꯍꯩ ꯊꯣꯏꯕꯤ ꯅꯪꯁꯤꯁꯨꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯑꯩꯗꯤ ꯃꯤꯍꯨꯜꯕꯨ ꯁꯨꯔꯨꯗ꯭ꯔꯕꯅꯤ ꯁꯦꯜ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯏꯁ ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯒꯦ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯗꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯑꯗꯨꯕꯨꯗꯤ ꯊꯣꯏꯕꯤ ꯍꯥꯏꯔꯦꯗꯅ ꯃꯃꯤꯡ ꯁꯦꯒꯥꯏ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ ꯑꯗꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ
ꯁꯦꯜ ꯈꯔꯁꯨ ꯂꯧꯊꯣꯛꯄ ꯌꯥꯈꯤꯅꯤꯅꯦ ꯊꯣꯏꯕꯤꯅ ꯍꯣꯏ ꯌꯥꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯗ ꯂꯥꯛꯑꯣꯏꯗꯅ ꯑꯩꯒꯤ ꯂꯩꯐꯝ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅꯕꯨ ꯑꯩꯒꯤꯗ ꯂꯥꯛꯂꯕꯗꯤ ꯈꯪꯉꯤꯗꯅ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯑꯩ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃ ꯃꯁꯥꯗ ꯉꯥ ꯄꯤꯔꯨꯁꯨ ꯍꯥꯏꯅ ꯀꯩꯊꯦꯜ ꯊꯥꯈꯤꯕꯗꯨ ꯃꯁꯥꯅ ꯃꯥꯏ ꯃꯤꯠ ꯏꯁꯨꯛ ꯁꯨꯛꯊꯟ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯂꯩꯃꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯍꯩꯃ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯊꯦꯜ ꯆꯠꯂꯣꯏꯗꯨꯅ ꯆꯠꯍꯟꯈ꯭ꯔꯒ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯁꯦꯜꯒ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯅꯦ ꯊꯔꯣꯗꯨꯕꯣ ꯍꯥꯟꯅꯒꯤ ꯁꯦꯜꯗꯨꯒ ꯉꯁꯤꯒꯤ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜꯒ ꯄꯨꯟꯅ ꯄꯤꯔꯒꯦꯅ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ ꯏꯃꯥ ꯁꯦꯜꯕꯨꯗꯤ ꯄꯤꯔꯦ ꯑꯗꯣ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯔꯤ ꯑꯩ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦꯕ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯂꯤꯅꯤ ꯉꯁꯥꯏꯗꯒꯤ ꯍꯩꯃ ꯀꯔꯤꯃꯨꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯂꯦꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯗꯤ ꯃꯆꯥꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯅꯠꯇꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯃꯤꯗꯨꯗ ꯍꯦꯛꯇ ꯄꯤꯊꯣꯛꯑꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯏꯕ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯍꯜꯂꯨꯕꯁꯤꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯗꯀꯣ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯆꯠꯍꯜꯂꯨꯕꯅꯣꯗ ꯍꯦꯛ ꯌꯧꯏꯗ ꯑꯁ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥꯅ ꯇꯧꯔꯤꯗꯣ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤ ꯂꯩꯃ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯈꯨꯇꯨꯝꯅ ꯏꯜꯂꯒ ꯃꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯃꯁꯦ ꯆꯞ ꯄꯪꯕ ꯍꯩ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨ ꯇꯧꯔꯤꯕꯅꯤꯅꯦ ꯀꯩꯊꯦꯜ ꯁꯥ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯈꯣꯏꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣꯗ ꯏꯃꯥ ꯅꯪꯁꯨ ꯐꯠꯇꯕꯗ ꯈꯜꯂꯒ ꯂꯩꯕꯣꯏꯅꯦ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯧꯁꯤꯟꯅꯕ ꯌꯥꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯉꯁꯤꯗꯤ ꯅꯆꯥꯅ ꯀꯜꯂꯕꯅꯤ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯍꯥꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯇꯨꯡꯗ ꯍꯦꯛ ꯊꯦꯡꯅꯔꯕ ꯎꯗꯅꯕ ꯂꯩꯗꯨꯅ ꯆꯠꯀꯗꯕꯅꯤꯀோ ꯃꯈꯣꯏꯗꯤ ꯅꯈꯣꯏꯒꯨꯝꯕ ꯑꯄꯪꯕꯁꯦ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩꯊꯦꯜ ꯁꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯎ ꯌꯥꯗꯕ ꯂꯩꯀꯥꯏ ꯅꯃꯥꯟꯅꯕꯁꯤꯡ ꯇꯤꯟꯅꯗ ꯂꯩꯕꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯅꯀꯣꯛ ꯑꯁꯦ ꯏꯄꯪ ꯄꯪꯁꯤꯜꯂꯤ ꯑꯗꯨꯅꯅꯤ ꯃꯤꯅ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯔꯤꯗꯣ ꯈꯪꯂꯕ꯭ꯔꯥ ꯂꯦꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯄꯪꯕ ꯃꯤꯗ ꯄꯪꯉꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨ ꯂꯦꯝꯕꯁꯨ ꯃꯃꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯌꯥꯔꯦꯃ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯒ ꯄꯥꯈꯣꯟꯁꯨ ꯆꯠꯄ ꯑꯗꯨꯒ ꯈꯣꯟꯊꯤꯁꯨ ꯑꯃꯨꯛ ꯆꯥꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯣ ꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯁꯨꯛꯅ ꯁꯨꯖꯤꯟꯈ ꯍꯦꯛ ꯄꯪꯉꯤꯗꯀꯣ ꯂꯥꯏꯃ ꯑꯁꯨꯝꯅ ꯂꯩꯃ ꯊꯃꯣꯏ ꯆꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯂꯦꯝꯕ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯗꯨꯅ ꯄꯣꯠ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯅ ꯇꯦꯝ ꯊꯣꯏꯕꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅꯔꯨꯕ ꯍꯥꯏꯕꯗꯨꯔ ꯃꯆꯥꯅꯨꯄꯤꯗꯨ ꯅꯥꯗꯨ ꯂꯩꯕꯒꯤ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯛꯇꯅ ꯃꯌꯨꯝꯗ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯄꯥꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃ ꯂꯦꯝꯕ ꯅꯪ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪ ꯂꯥꯛꯄꯁꯦ ꯂꯥꯎ ꯆꯪꯉꯣꯁꯦ ꯃꯪꯒꯣꯜꯁꯦ ꯍꯦꯛꯇ ꯐꯝꯃꯨꯁꯦ ꯁꯤꯗ ꯐꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯒꯤ ꯐꯝꯅꯅꯕ ꯐꯤꯗꯥ ꯑꯃ ꯄꯤꯔꯝꯃꯤ ꯇꯦꯃ ꯉꯁꯤꯗꯤ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯛꯇꯅ ꯑꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯏꯇꯩꯃꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯅ ꯂꯦꯝꯕꯁꯤ ꯄꯪꯉꯤ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ माꯒꯤ ꯍꯧꯅꯕꯤ ꯇꯧꯁꯤꯟꯅꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯅꯍꯥꯟꯒꯤꯗꯨꯕꯨꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯑꯩꯁꯦ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯅ ꯇꯝꯂꯝꯗꯕꯅꯔ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯑꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯕ ꯅꯣꯝꯕ ꯆꯠꯀꯗꯕꯁꯨ ꯃꯥꯁꯦ ꯅꯥꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯂꯦꯝꯕ ꯊꯋꯥꯏ ꯌꯥꯎꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯇꯩꯃ ꯀꯝꯗꯧꯅꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯅꯅꯥꯎ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯏꯇꯩꯃ ꯂꯦꯝꯕꯅ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃꯅ ꯍꯤꯡꯕꯗ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤ ꯊꯣꯏꯕꯤꯒ ꯊꯦꯡꯅꯕꯗꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯪꯕ ꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯈꯛ ꯎꯠꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯂꯦꯝꯕꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯑꯩꯒꯤꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤꯗꯣ ꯑꯩꯒꯤꯕꯨ ꯀꯅꯥ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯎꯍꯥꯔꯤ ꯏꯊꯟꯇꯅꯤꯗꯣ ꯏꯇꯩꯃ ꯑꯗꯨꯝ ꯅꯥꯏꯕꯤꯒꯅꯨ ꯅꯅꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯅꯅꯥꯎꯅꯤ ꯈꯟꯕꯤꯌꯨ ꯑꯩ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯐꯔꯦ
ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯇꯩꯃ ꯍꯥꯏꯔꯒꯦꯀꯣ ꯌꯦꯡꯉꯣ ꯅꯆꯜ ꯑꯁꯤ ꯅꯍꯥꯗꯨ ꯂꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯌꯦꯡꯒꯗꯕꯁꯨ ꯁꯦꯜ ꯂꯩꯇꯦꯗꯣ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯊꯥꯗꯣꯛꯑꯣ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩ ꯂꯩꯔꯨꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯇꯦ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯕꯅꯤꯅ ꯁꯦꯜꯁꯨ ꯁꯤꯀꯤꯝꯐꯥꯎ ꯂꯩꯇꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯦꯝꯕ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ ꯁꯤ ꯏꯇꯩꯃ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯉꯝꯕ ꯈꯔ ꯂꯥꯟꯗꯤ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯗꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯖꯕꯅꯤ ꯊꯣꯏꯕꯤ ꯂꯦꯝꯕꯒꯤ ꯁꯦꯜ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯗꯤ ꯌꯥꯔꯅꯤꯗ ꯏꯁꯥꯁꯨ ꯅꯥꯕ ꯐꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯉꯁꯤ ꯆꯔꯥ ꯍꯦꯟꯒ ꯇꯧꯔꯤꯕꯅꯤꯗꯣ ꯉꯁꯤ ꯅꯪꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯦ ꯂꯥꯏꯅ ꯊꯥꯔꯛꯄꯒꯨꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩꯃ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤ ꯂꯦꯝꯕꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯜ ꯅꯪꯇꯅꯤꯗꯣ ꯄꯨꯟꯁꯤꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯁꯦꯜ ꯑꯁꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅꯩꯕꯨ ꯊꯤꯔꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯦꯝꯕꯗꯒꯤ ꯊꯣꯏꯕꯤꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕ ꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯨꯅꯤꯇꯥ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯝꯕꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯦꯝꯆꯥꯅ ꯍꯩ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯈꯖꯤꯛꯇꯪ ꯃꯤꯅ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏ ꯍꯤꯡꯗ꯭ꯔꯕꯅꯤ ꯈꯪꯉꯤꯗꯅ ꯁꯨꯅꯤꯇꯥꯅ ꯑꯗꯨꯅꯤ ꯅꯠꯇꯦ ꯃꯥꯕꯨ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯩꯒꯗꯣꯏꯅꯤ ꯈꯪꯉꯤꯗꯅ ꯅꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅꯤꯗꯅ ꯑꯩꯅ ꯐꯅꯕ ꯀꯥꯏꯗꯅꯕ ꯂꯣꯏꯅ ꯁꯤꯟꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯣꯏꯕꯤꯅꯦ ꯊꯣꯏꯕꯤ ꯁꯨꯅꯤꯇꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯩꯒꯦꯀꯣ ꯉꯁꯤꯗꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯜꯂꯒ ꯁꯦꯜ ꯀꯣꯠꯅ ꯂꯧꯒꯗꯕꯅꯤ ꯈꯪꯉꯤꯗꯅ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕꯁꯦ ꯑꯁꯤꯒꯨꯝꯕꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯅ ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯣ ꯃꯦꯝꯆꯥꯅ ꯃꯥꯅꯤ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏ ꯂꯩꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯂꯩꯕ ꯐꯪꯂꯤꯕꯅꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯅꯥꯟꯊꯣꯛꯍꯜꯂꯣꯏ ꯑꯩꯅꯁꯨꯅꯦ ꯃꯥꯁꯦ ꯁꯦꯜ ꯊꯣꯛꯀꯅꯤ ꯈꯟꯗꯅ ꯊꯦꯝꯗꯨꯅ ꯂꯣꯏꯅꯔꯤꯕꯅꯤ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯥꯝ ꯆꯥꯎꯏ ꯃꯊꯟꯇꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯀꯣꯠꯇꯅ ꯍꯦꯛꯇ ꯂꯧꯒꯗꯕꯅꯤ ꯃꯦꯝꯆꯥꯅ ꯍꯩꯃ ꯅꯪ ꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯁꯤꯡꯈ꯭ꯔꯦ ꯑꯣꯏꯕ ꯁꯨꯅꯤꯇꯥꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯥꯏꯔꯦꯗꯅ ꯊꯣꯏꯕꯤꯅ ꯍꯩꯃ ꯃꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯤ ꯏꯆꯦ ꯁꯤ ꯁꯨꯅꯤꯇꯥ ꯆꯠꯂꯣ ꯅꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯨ ꯆꯠꯂꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥꯕꯨ ꯃꯅꯤꯡꯂꯣꯝꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯁꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯄꯅꯤ ꯏꯇꯩꯃ ꯀꯔꯤ ꯂꯩꯔꯒꯦ ꯅꯅꯥꯎꯕꯨ ꯀꯧꯕꯤꯕꯕꯣ ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯣ ꯊꯣꯏꯕꯤ ꯇꯧꯁꯤꯟꯅꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯅꯨꯄꯥꯁꯨ ꯂꯩꯖꯗꯦ ꯏꯆꯥ ꯄꯤꯕꯥꯁꯨ ꯌꯥꯎꯖꯗꯦ ꯑꯗꯨꯅ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯤꯗꯃꯛ ꯏꯇꯩꯃꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯣ ꯏꯇꯩꯃꯒꯤ ꯆꯥꯛꯁꯪꯒꯤ ꯀꯥꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯏꯇꯩꯃꯁꯨ ꯀꯤꯔꯕ ꯑꯗ ꯅꯪ ꯁꯨꯝ ꯀꯧꯕꯅꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯏꯅꯗꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯧ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯩꯃ ꯅꯅꯥꯎ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯂꯦꯝꯕꯕꯨ ꯆꯥꯛꯁꯪꯗ ꯄꯨꯁꯤꯜꯂꯝꯃꯤ ꯀꯨꯏꯗꯦ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯏꯕꯤꯗꯨ ꯃꯈꯣꯜ ꯍꯧꯅ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯅꯤꯡꯂꯣꯝꯗ ꯂꯨꯝꯗꯨ ꯂꯩꯔꯝꯕ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ ꯃꯦꯝꯆꯥꯅ ꯍꯣ ꯂꯩꯀꯥꯏ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯁꯨꯅꯤꯇꯥꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯁꯤꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃ ꯀꯩꯗꯧꯅꯔꯦ ꯁꯤꯗꯤ ꯑꯃꯅ ꯍꯩꯃ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗꯅ ꯁꯤꯗꯤ ꯀꯩꯗꯧꯅꯔꯦ ꯁꯤꯕꯣ ꯅꯠꯇꯦ ꯊꯣꯏꯕꯤꯌꯥ ꯅꯁꯤꯡꯅ ꯈꯨꯝꯃꯨ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ ꯏꯆꯦ ꯑꯩꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗ ꯅꯨꯄꯥꯁꯤꯡꯅ ꯆꯪꯂꯛꯂꯒ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯤꯔꯝꯃꯤ ꯂꯦꯝꯕꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯏꯃꯥ ꯏꯟꯗꯣꯟ ꯏꯆꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯆꯗꯦ ꯏꯇꯩꯃꯁꯤꯡꯅ ꯑꯩꯕꯨ ꯆꯥꯛꯁꯪꯗ ꯀꯔꯤꯅꯣꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯕꯤꯕꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕꯇ ꯇꯧꯈꯤꯕ ꯂꯩꯇꯦ
ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯀꯌꯥ ꯊꯣꯏꯅ ꯉꯥꯡꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯥꯁꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯣꯛꯈꯤ ꯑꯗꯨ ꯂꯩꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥ ꯏꯉꯥꯡ ꯉꯥꯡꯂꯛꯇꯕꯗꯨꯗ ꯃꯦꯝꯆꯥꯅ ꯐꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯕꯤꯔꯤꯁꯤꯕꯣ? ꯅꯨꯄꯥꯁꯦ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯤꯃ ꯂꯧꯒꯗꯕꯅꯤ꯫ ꯁꯨꯅꯤꯇꯥꯅꯁꯨ ꯂꯧꯒꯗꯕꯅꯤ, ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯉꯥꯏꯈꯣ, ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥ ꯈꯔꯁꯨ ꯑꯩꯈꯣꯏ ꯇꯥꯕ ꯐꯩ꯫ ꯍꯩ ꯅꯨꯄꯥ, ꯅꯪ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯣ? ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯂꯦꯝꯕ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝ ꯀꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯆꯦ, ꯏꯃꯥ ꯏꯟꯗꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯩꯗꯤ ꯏꯇꯩꯃ ꯊꯣꯏꯕꯤꯁꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯑꯩ ꯇꯣꯏꯅꯁꯨ ꯂꯥꯛꯏ, ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕꯅ ꯋꯥꯅ ꯍꯤꯡꯗꯨꯅ ꯂꯩꯕ, ꯀꯌꯥ ꯌꯥꯝꯅ ꯋꯥꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯇꯩꯃ ꯊꯣꯏꯕꯤꯕꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯅ ꯋꯥꯕꯁꯤ ꯎꯖꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯇꯩꯃꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯆꯨꯝꯅꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯨꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯉꯥꯏꯔꯦ ꯑꯩ ꯏꯇꯩꯃꯒꯤ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯏ꯫ ꯑꯩ ꯃꯪꯂ ꯇꯥꯏꯕꯪꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯗ꯭ꯔꯤ ꯃꯌꯥꯝ꯫ ꯑꯩ ꯀꯩꯁꯨ ꯇꯧꯖꯗꯦ, ꯑꯩꯅ ꯂꯥꯟꯈꯤꯕ ꯑꯝꯇ ꯂꯩꯖꯗꯦ꯫ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯈꯛꯇꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯁꯥꯎꯔꯗꯨꯅ ꯀꯔꯤ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ? ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ, ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯖꯠꯄꯨ ꯃꯥꯅ ꯃꯥꯡꯍꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯖꯅꯤꯡꯗꯦ꯫ ꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯏꯇꯩꯃ, ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯅꯥꯎꯅ ꯅꯣꯡꯃꯇ ꯏꯇꯩꯃꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯅꯥꯎꯕꯨ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈ꯭ꯔꯕꯒꯦ? ꯅꯅꯥꯎꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯗ꯭ꯔꯒ ꯑꯗꯨ ꯐꯥꯎꯕꯗꯤ ꯏꯇꯩꯃ ꯍꯦꯃꯠꯂꯦ꯫ ꯋꯥꯈꯜ ꯈꯔ ꯈꯖꯤꯛ ꯈꯟꯊꯕꯤꯗꯨꯅ ꯉꯥꯡꯕꯤꯕ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯁꯥꯒꯤ ꯅꯔꯜ ꯀꯨꯞꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯂꯥꯌꯦꯡ ꯑꯩ ꯈꯪꯉꯣꯏꯗꯕꯩ ꯈꯟꯕ꯭ꯔꯥ? ꯉꯁꯤꯗ ꯅꯠꯇꯦ, ꯅꯪꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯇꯩꯃ, ꯅꯅꯥꯎꯗ ꯑꯗꯨꯒꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯋꯥꯐꯝ ꯑꯗꯨ ꯂꯦꯝꯕꯅ ꯉꯝꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁꯨꯅꯤꯇꯥꯅ ꯄꯥꯈꯠꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯈꯪꯉꯦ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯦꯀꯣ꯫ ꯅꯪꯁꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯨꯗꯁꯨ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯁꯦꯜꯒ ꯄꯤꯗꯅ ꯇꯧꯔꯤꯕꯗꯨꯗꯤ꯫ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯗꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯄꯪꯄꯤꯗ ꯄꯤꯕ ꯌꯥꯕ꯭ꯔꯣ? ꯃꯦꯝꯆꯥꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅꯤ, ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤꯅꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯂꯕꯁꯨ, ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯑꯃꯨꯛꯇꯤ ꯍꯦꯛ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯈꯪꯉꯤꯗꯅ꯫ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯁꯦꯜ ꯇꯣꯏꯅ ꯄꯤꯗꯨꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅꯦ ꯅꯈꯣꯏꯅꯤꯁꯤ ꯂꯨꯃꯩꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯈꯪꯉꯤꯗꯅ꯫ ꯉꯁꯤꯗꯤ ꯆꯦꯟꯕ ꯑꯝꯇ ꯌꯥꯔꯣꯏ꯫ ꯃꯌꯥꯝ, ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯅꯨꯄꯤꯁꯤꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯍꯟꯒꯗꯕꯅꯤ꯫ ꯁꯨꯅꯤꯇꯥꯅ ꯄꯤꯍꯟꯒꯗꯕꯅꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯁꯦꯜ ꯄꯤꯍꯟꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯈꯔꯗꯤ ꯈꯪꯂꯤꯕꯅꯤ ꯊꯣꯏꯕꯤꯒꯤ ꯂꯝꯆꯠ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯦꯝꯆꯥꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ, ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯀꯌꯥ ꯊꯥꯖꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯗꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯆꯠꯊꯩ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯂꯧꯗꯕꯅ ꯐꯩ꯫ ꯑꯃꯅ ꯍꯣꯏꯅꯦ, ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯐꯅ ꯆꯝꯕ ꯃꯤꯗꯥ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯁꯣꯏꯅ ꯇꯧꯕ ꯑꯣꯏꯔꯤꯡ ꯇꯧꯔꯤꯁꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯃꯩ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤꯕꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯁꯤ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯃ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯅꯪ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯨꯏ? ꯀꯅꯥꯗ ꯂꯥꯜꯂꯨꯏ ꯍꯥꯏꯌꯨ? ꯏꯃꯥꯗ ꯍꯥꯏꯌꯣ꯫ ꯏꯆꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯑꯌꯣꯛꯅꯒ ꯍꯥꯏꯌꯣ, ꯏꯃꯥꯗ ꯍꯥꯏ꯫ ꯂꯩꯃꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯂꯩꯃ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯃꯆꯥꯗ ꯊꯦꯝꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯈꯜꯂꯝꯕꯗꯨꯒ ꯃꯥꯟꯅꯔꯝꯕꯗꯨꯗ ꯁꯥꯎꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ?
ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕ ꯅꯪꯗ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯦꯝꯆꯥꯗꯁꯨ ꯈꯨꯗꯣꯝ ꯊꯤꯜꯂꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯁꯨꯅꯤ ꯊꯕꯛ ꯑꯁꯤ ꯆꯦꯟꯅꯔꯤꯕꯁꯤ ꯑꯩ ꯄꯥꯎ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯀꯔꯤꯁꯨ ꯈꯪꯖꯗꯕꯁꯤꯗꯒꯤ ꯁꯦꯜ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯁꯦꯜ ꯀꯣꯠꯇꯨꯅ ꯂꯧꯔꯒ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯌꯥꯝ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯃꯈꯣꯏꯁꯤ ꯃꯍꯤꯛꯅꯦ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝ ꯃꯤ ꯀꯌꯥ ꯂꯩꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯁꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯈꯣꯏ ꯂꯩꯀꯥꯏꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯁꯦ ꯃꯩ ꯊꯥꯒꯗꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯆꯠꯇꯕ ꯃꯤꯕꯨ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯈꯣꯏ ꯂꯩꯕꯅ ꯂꯩꯕꯥꯛꯁꯦ ꯃꯥꯡꯊꯍꯜꯂꯛꯄꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯦ ꯑꯃꯅ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯌꯨꯝꯁꯤ ꯃꯩ ꯊꯥꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯅꯔꯛꯂꯝꯃꯤ ꯁꯨꯅꯤꯇꯥ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯖꯕ ꯄꯨꯝꯕ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯐꯠꯇꯕ ꯐꯪꯏ ꯍꯥꯏꯕꯗꯨꯅꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯌꯨꯝ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯂꯩꯀꯥꯏꯗꯨꯗꯒꯤ ꯐꯥꯎꯕ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯛꯇ꯭ꯔꯕꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯃꯌꯨꯝ ꯂꯩꯇ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯛꯇꯥꯗꯨꯅ ꯑꯍꯤꯡ ꯂꯦꯟꯗꯨꯅ ꯋꯥꯅ ꯍꯤꯡꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯃ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ